ꯃꯈꯥ ꯆꯠꯊꯖꯔꯛꯂꯤꯕ ꯇꯥꯡꯀꯛ ꯑꯁꯤꯅ ꯖꯤ.ꯁꯤ. ꯇꯣꯡꯕ꯭ꯔꯥꯒꯤ ꯄꯨꯟꯁꯤꯒꯤ ꯑꯋꯥꯕ ꯇꯥꯡꯀꯛ 1830ꯗꯒꯤꯅ 1895 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯆꯠꯊꯖꯔꯛꯂꯒꯦ꯫ ꯀꯇꯟ ꯀꯣꯂꯦꯖꯗ IASC ꯇꯝꯕꯗꯒꯤ ꯈ꯭ꯔꯤꯁꯇꯒꯤ ꯀꯨꯝꯖꯥ 1895ꯗ CC ꯁ꯭ꯀꯨꯜꯗ ꯑꯣꯖꯥ ꯑꯣꯏꯕ ꯐꯥꯎꯕꯁꯦ ꯇꯣꯡꯕ꯭ꯔꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯋꯥꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯃꯅꯤ꯫ ꯑꯁꯨꯝꯅ ꯏꯕꯤꯔꯝꯃꯤ꯫ ꯆꯍꯤ 10ꯒꯤ ꯄꯥꯈꯪ ꯐꯥꯔꯛꯄ ꯑꯁꯥꯅ ꯊꯜꯂꯕ ꯃꯇꯝ, ꯅꯍꯥ ꯑꯣꯏꯅ ꯃꯍꯩ ꯃꯁꯤꯡ ꯀꯟꯅ ꯇꯝꯒꯗꯕ, ꯃꯃꯥꯟꯅꯕ ꯃꯌꯥꯝꯒ ꯂꯝꯕꯥ ꯇꯧꯅꯒꯗꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯕꯥꯖꯤ ꯑꯄꯣꯛꯄ ꯁꯦꯜ ꯊꯣꯛꯇ꯭ꯔꯦ꯫ ꯈꯨꯃꯤꯠ ꯇꯥꯡ ꯆꯤꯛꯄ ꯂꯥꯏꯅꯥ ꯑꯃꯅ ꯅꯥꯗꯨꯅ ꯐꯃꯨꯡꯗ ꯀꯨꯟꯗꯨꯅ ꯂꯩꯔꯦ꯫ ꯃꯆꯥꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯄꯩꯁా ꯊꯥꯕ ꯉꯝꯗ꯭ꯔꯦ, ꯊꯥꯗꯕꯁꯨ ꯉꯝꯗ꯭ꯔꯦ, ꯊꯥꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯑꯁꯣꯝꯗ ꯇꯣꯡꯕ꯭ꯔꯥꯅ ꯀꯇꯟ ꯀꯣꯂꯦꯖꯗ ꯇꯝꯂꯤꯉꯩꯗ ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯔꯝꯃꯤ꯫ ꯖꯨꯋꯥꯔ ꯀꯟꯅ ꯁꯥꯟꯅꯩ, ꯀ꯭ꯂꯥꯁ ꯂꯩꯊꯣꯛꯏ, ꯇ꯭ꯌꯨꯁꯟ ꯐꯤ ꯆꯥꯊꯣꯛꯏ꯫ ꯑꯗꯨꯕꯨ IASC ꯄꯔꯤꯈꯥꯗꯗꯤ ꯐꯥꯔꯁꯠ ꯗꯤꯕꯤꯖꯟꯗ ꯄꯥꯁ ꯇꯧꯈꯤ꯫ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯄꯩꯁꯥꯒꯤ ꯐꯤꯕꯝ ꯌꯥꯝꯅ ꯐꯠꯆꯤꯜꯂꯛꯇ꯭ꯔꯦ꯫ ꯊꯥꯗ ꯂꯨꯄꯥ 10 ꯍꯨꯟꯕ ꯉꯝꯗꯕꯗꯒꯤ BSc ꯇꯝꯊꯕ ꯉꯝꯈꯤꯗꯦ꯫ ꯇꯣꯡꯕ꯭ꯔꯥ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯄ ꯇꯥꯈꯤ, ꯅꯤꯡꯕ ꯀꯥꯏꯈꯤ꯫ ꯀꯔꯤ ꯇꯧꯕ ꯇꯥꯏ? ꯀꯔꯤꯁꯨ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯦ, ꯎꯄꯥꯏ ꯂꯩꯇꯦ꯫ ꯍꯥꯏꯖ ꯆꯠꯆꯕ, ꯋꯥꯅꯣꯝꯅꯤꯡꯉꯥꯏ ꯄꯩꯁꯥ ꯂꯩꯇꯕ ꯃꯔꯝꯅ ꯊꯕꯛ ꯐꯪꯕꯒꯤ ꯋꯥꯐꯝꯁꯨ ꯂꯩꯇꯦ꯫ ꯃꯇꯝꯗꯨꯗ ꯄꯩꯁꯥ ꯆꯪꯕ, ꯍꯥꯏꯖ ꯆꯠꯆꯕ, ꯋꯥꯅꯣꯝꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯁꯃꯥꯖꯗ ꯑꯗꯨꯃꯛ ꯆꯠꯅꯗꯨꯅ ꯂꯥꯛꯏ ꯍꯥꯏꯕꯁꯦ ꯄꯔꯦꯡ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ꯫ ꯄꯨꯟꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯝꯊꯤꯕ ꯑꯋꯥꯕ ꯇꯥꯡꯀꯛ ꯑꯁꯤꯗ ꯇꯣꯡꯕ꯭ꯔꯥ ꯅꯤꯡꯍꯟꯅꯕꯗꯤ ꯇꯧꯈꯤꯗꯦ꯫ ꯄꯨꯟꯁꯤꯕꯨ ꯁꯤꯡꯅꯗꯨꯅ ꯂꯥꯟꯊꯦꯡꯅꯈꯤ꯫ ꯄ꯭ꯔꯥꯏꯚꯦꯠ ꯇꯝꯕꯤꯕ ꯀꯣꯏꯅ ꯆꯠꯂꯤ꯫ ꯊꯥꯗ ꯂꯨꯄꯥ 6 ꯅꯠꯇ꯭ꯔꯒ 9 ꯐꯪꯉꯤ꯫ ꯁꯥꯎꯅꯤꯡꯗꯨꯅ ꯖꯨꯋꯥꯔ ꯁꯥꯟꯅꯕꯗ ꯁꯦꯜ ꯌꯥꯝꯅ ꯊꯥꯗꯣꯛꯈꯤ꯫ ꯃꯤꯡꯆꯠꯁꯨ ꯃꯥꯡꯈꯤ ꯑꯣꯛꯇꯕꯒꯤ꯫ ꯑꯁꯤꯒꯨꯝꯕ ꯋꯥꯔꯕ ꯆꯤꯔꯕ ꯇꯥꯟꯐꯝꯁꯤꯗ ꯃꯁꯥꯒꯤ ꯆꯍꯤ 18 ꯁꯨꯕꯗ ꯋꯥꯎꯒꯥꯏꯗꯒꯤ ꯍꯨꯏꯗ꯭ꯔꯣꯝ ꯅꯤꯉꯣꯜ ꯅꯣꯌꯟꯁꯈꯤ ꯗꯦꯕꯤ ꯂꯨꯍꯣꯡꯗꯨꯅ ꯂꯧꯈꯤ꯫ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯗ ꯇꯣꯡꯕ꯭ꯔꯥꯅ ꯍꯥꯏ, ꯐꯤꯕꯝ ꯐꯠꯇ꯭ꯔꯤꯉꯩ, ꯁꯦꯜ ꯂꯩꯇꯅ ꯑꯍꯜ ꯂꯃꯟꯁꯨ ꯑꯅꯥ ꯑꯌꯦꯛ ꯌꯥꯝꯅ ꯌꯥꯎꯔꯤꯉꯩ ꯀꯔꯤꯒꯤ ꯂꯨꯍꯣꯡꯉꯨꯕꯒꯦ? ꯑꯑꯣꯟꯕ ꯑꯃ ꯌꯦꯡꯅꯤꯡꯗꯨꯅ ꯇꯧꯈꯤ ꯃꯥꯜꯂꯦ ꯈꯜꯂꯤ꯫ ꯄꯥꯈꯪ ꯄꯥꯡꯅ ꯁꯥꯅꯕ ꯑꯩꯗꯤ ꯆꯥꯎꯅ ꯍꯣꯡꯈꯤꯗ꯭ꯔꯦ ꯂꯨꯍꯣꯡꯕꯗꯣ꯫ ꯂꯨꯍꯣꯡꯕ ꯆꯠꯄꯗ ꯍꯋꯥ ꯒꯥꯔꯤ ꯂꯣꯔꯤ ꯃꯤ 10ꯃꯨꯛ ꯇꯣꯡꯕ ꯌꯥꯕ ꯑꯃ ꯄꯨꯔꯒ ꯆꯠꯂꯨꯏ꯫ ꯏꯀꯨꯕꯣꯛꯇꯣ ꯋꯥꯒꯥꯏꯗ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜꯒꯤ ꯍꯦꯗ ꯃꯥꯁꯇꯔ ꯑꯣꯏꯕꯅ ꯃꯆꯥꯅꯨꯄꯤꯗꯨ ꯋꯥꯒꯥꯏꯗ ꯍꯣꯡꯕ ꯇꯥꯈꯤ꯫ ꯑꯩꯒ ꯃꯥꯒ ꯈꯪꯅꯈꯤꯕꯗꯤ ꯏꯝꯐꯥꯜꯗ ꯃꯥꯅ ꯃꯔꯛ ꯃꯔꯛꯇ ꯏꯟ ꯆꯤꯡꯕ ꯀꯥꯔꯛꯄꯗ ꯈꯪꯅꯈꯤꯕꯅꯤ꯫ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕ ꯌꯧꯗ꯭ꯔꯤꯉꯩꯗ ꯅꯨꯄꯤꯒꯤ ꯃꯔꯤ ꯃꯇꯥ ꯃꯃꯥꯟꯅꯕꯤ ꯀꯌꯥꯅ ꯌꯨꯝꯗ ꯂꯥꯛꯑꯝꯃꯒ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯅꯣꯡ ꯈꯔ ꯌꯨꯔꯕ, ꯐꯛꯂꯥꯡꯗ ꯃꯉꯥꯜ ꯈꯔ ꯆꯪꯂꯛꯄꯗꯨ ꯎꯈꯤꯅꯨ ꯌꯥꯈꯤꯗꯦ꯫ ꯅꯣꯌꯟꯁꯈꯤ ꯗꯦꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤꯅꯤ꯫ ꯑꯣꯖꯥ ꯇꯣꯡꯕ꯭ꯔꯥꯒꯤ ꯂꯣꯏꯅꯕꯤ꯫ ꯔꯥꯁꯤ ꯌꯥꯝꯅ ꯂꯩ, ꯂꯩꯁꯥꯔꯤꯉꯩꯗ ꯃꯁꯝ ꯃꯀ꯭ꯂꯥꯞ ꯌꯩ꯫ ꯅꯣꯌꯟꯁꯈꯤꯒꯤ ꯐꯖꯕ ꯁꯛꯇ ꯁꯛ ꯊꯤꯕ ꯇꯣꯡꯕ꯭ꯔꯥꯅ ꯉꯥꯎꯔꯝꯕꯁꯨ ꯌꯥꯏ꯫ ꯅꯨꯡꯁꯤ ꯂꯤꯄꯨꯟꯅꯤ, ꯑꯅꯧꯕ ꯄꯨꯟꯁꯤ, ꯅꯨꯡꯉꯥꯏꯒꯗꯕ ꯁꯔꯨꯛ ꯀꯌꯥ ꯂꯥꯏꯔꯕꯅ ꯃꯔꯝ ꯑꯣꯏꯗꯅ ꯃꯠ ꯄꯤꯈꯤ꯫ ꯃꯇꯝ ꯑꯗꯣ ꯖꯨꯋꯥꯔ ꯁꯥꯟꯅꯕ, ꯄ꯭ꯔꯥꯏꯚꯦꯠ ꯇ꯭ꯌꯨꯁꯟ ꯇꯧꯗꯨꯅ ꯄꯩꯁꯥ ꯇꯥꯟꯕ ꯇꯣꯛꯇꯦ꯫ ꯖꯨꯋꯥꯔ ꯁꯥꯟꯅꯕꯗ ꯁꯦꯜ ꯈꯔ ꯃꯥꯡꯈ꯭ꯔꯕꯗꯤ ꯑꯌꯨꯛꯀꯤ ꯆꯥꯛ ꯊꯦꯡꯅ ꯆꯥꯏ, ꯅꯨꯡꯊꯤꯜ ꯄꯨꯡ 3-4 ꯇꯥꯕꯗꯁꯨ꯫ ꯌꯨꯝꯗ ꯃꯤ ꯈꯔ ꯂꯩꯔꯝꯕ ꯊꯣꯛꯂꯕꯗꯤ ꯃꯅꯤꯡꯊꯣꯡꯗ ꯏꯔꯨ ꯃꯥꯏꯊ ꯀꯥꯕꯛ ꯌꯦꯅꯈꯥꯗ ꯅꯨꯡꯁꯥ ꯐꯪꯕꯗ ꯆꯥꯛ ꯆꯥꯏ꯫ ꯄ꯭ꯔꯥꯏꯚꯦꯠ ꯇꯝꯕꯤꯕ ꯆꯠꯂꯨꯅꯕ ꯑꯅꯧꯕꯤꯅ ꯈꯣꯌꯣꯜ ꯍꯥꯎꯕꯒꯤ ꯐꯩꯖꯣꯝ ꯁꯦꯒꯥꯏꯕ ꯄꯨꯊꯣꯛꯂꯛꯏ꯫ ꯃꯥ ꯃꯇꯝꯗꯨꯗ ꯑꯣꯖꯥꯒꯤ ꯐꯖꯕ ꯐꯤꯔꯣꯟ ꯀꯀꯥ ꯁꯦꯠꯅꯤꯡꯉꯥꯏ ꯂꯩꯇꯕꯒꯤ ꯋꯥꯍꯩꯅꯤ꯫ ꯃꯐꯨꯔꯤꯠ ꯑꯍꯣꯕ ꯂꯤꯠꯂꯤ꯫ ꯃꯤ ꯎꯗꯅꯕ ꯀꯝꯕꯜꯅ ꯃꯊꯛꯇ ꯏꯟꯗꯨꯅ ꯆꯠꯄꯗ ꯐꯩꯖꯣꯝ ꯐꯨꯔꯤꯠ ꯁꯦꯒꯥꯏꯕ ꯃꯤꯅ ꯎꯕ ꯐꯪꯄꯣꯠ ꯅꯠꯇꯦ꯫ ꯌꯥꯝꯅ ꯋꯥꯅ ꯅꯪꯅ ꯐꯩꯖꯣꯝ ꯐꯨꯔꯤꯠ ꯁꯦꯒꯥꯏꯕ ꯂꯤꯠꯇꯨꯅ ꯂꯦꯟꯕ ꯃꯇꯝꯅꯤ꯫ ꯅꯣꯡꯃꯗ ꯆꯔꯥ ꯑꯃꯠꯇ ꯆꯥꯕ ꯅꯠꯇ꯭ꯔꯒ ꯆꯔꯥ ꯍꯦꯟꯕ ꯀꯌా ꯑꯃꯁꯨ ꯌꯥꯎꯈꯤ꯫ ꯃꯇꯝꯁꯤꯗ ꯀꯣꯜꯀꯇꯥꯗ MBBS ꯇꯝꯕ ꯊꯥꯅꯕ ꯇꯧꯕ ꯆꯥꯡꯌꯦꯡ ꯄꯔꯤꯈꯥ ꯌꯥꯎꯕꯗ ꯇꯣꯡꯕ꯭ꯔꯥꯁꯨ ꯑꯃꯨꯛ ꯈꯜꯂꯛꯂꯝꯃꯤ꯫ ꯗꯣꯛꯇꯔ ꯇꯝꯕ ꯁꯣꯏꯗꯅ ꯈꯜꯂꯒꯅꯤ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯍꯣꯁꯄꯤꯇꯥꯜꯅ ꯑꯣꯄꯔꯦꯁꯟ ꯇꯧꯕꯅꯆꯤꯡꯕ ꯌꯦꯡꯍꯜꯂꯤ꯫ ꯃꯃꯩꯊꯪꯗ ꯃꯤꯡ ꯆꯟꯕ ꯇꯥꯔꯕꯗꯤ ꯂꯨꯄꯥ 1,000 ꯄꯤꯌꯨ ꯍꯥꯏꯔꯛꯄꯗꯒꯤ ꯄꯤꯕ ꯉꯝꯗꯗꯨꯅ ꯗꯥꯛꯇꯔ ꯑꯣꯏꯔꯝꯒꯗꯕ ꯄꯨꯟꯁꯤꯒꯤ
नानथोकी डॉक्टर ओइरमगदब पुंसीदगी नानथोकी डॉक्टर तंबा फंखिदबा असिना ओइरमबसु याय ममई थंगदा तोंब्राना मचा संगबु डॉक्टर यामना तमहनिंखी मचानुपा अहुम थनमी दीनचंद्र गोगोन चंद्र अमसुंग अरुण मचानुपी अमदी लेखिद्रे सीखरे उचिन्नासिना ख्रिस्तगी कुमजाल 1953 रिवेन्यू डिपार्टमेंट लौरुंग संगदा थादा लुपा 10 फंगबा केरानी अमा ओइबा फंगलमी सही असिदा सोसाइटी थिएटर लिंखले ऑफिस की पुंसीगा तोंब्रागा यामना चानादे पंगनदे ऑफिस ता यामना थेंगना पुंग 13 काय मरक सिदा सिनेमा येंगबा चलिबनी हाइदुना थबक्तगी लैथुई करीगुंबदना ऑफिस ता तुमदुना लैथुई सही अनिरोम थबक तौरमी ख्रिस्तगी कुमजा 1958 दा अपोकपा लैखिदबा सही सिदा साम राइफल्स की कैंटीन दा असिस्टेंट ओइना थादा लुपा 35 चाबा थबा अमा फंगलमी तौरमी सही अमरोम खरा हेना थबक तौरगा तोकथोकलक्लमी 1990 ददी ओजा ओइबगी सिनफमदा चंगबा हौरक्ले मतम खरगी ओइना अहानबदा भैरोडान हिंदी स्कूल बेंगोली हाई स्कूल नरसिंह हाई स्कूल दा ओजा ओइरमी 1992 मे तांग 10 दा इम्फाल दा जापान की बोम थाददुना अनिसुबा पृथ्वी की लांजाव लागले लान चेले अहानबदा नंबोल दा चेली मतुंगदा मागी नुपी मपाम वावगाइदा लान चेली लानुंगदा कक्सिंग पलेना चिंगबा मफमदा थिका तौदुना पैसा ताले लान लोइरबा मतुंगदा 1995 दा सीसी स्कूल दा ओजा ओइरे सीसी हायर सेकेंडरी स्कूल हौजिक लैरिबसे सीसी हाइबसे सार सुराचान महाराज की ममिंगदा लैबा स्कूल नि मतम असिदा तोंब्रागी मवोंग ताबा पुंसीगी खोखफम अमदी हौरे लीलागी पुंसीदा साहित्यगी लमदा अइबा मोइना सिंथानबा हौरकपा मतमनि पुंसीगी अरोइबा सरुक 1995 दगिना 1993 सीसी स्कूल दा ओजा ओइबा ना 1995 दगिना 1950 फाउबा से तोंब्रागी ख्वाइदगी सिंथाबा यारबा मतमनि मागी पुंसीगी अचेतपा युमफम थोनखिबा मई होरबा क्रिएटिव पीरियड मतम असिदा लान लोइरकपगी मणिपुरदा थिएटरगी अकनबा इहो अमा लाकपा तांककनि मसिगी ममांगदा तोंब्राना लमन खुंबना चिंगबा लीला इदुना मांडोपता लीला सानबा हौख्रबसु मौं मरिन ताना चांग नायना लीला सानबा हौखिबदी 1995 दगिनि मरमदी मतम असिदा सेगा लंबीदा हाइबदी तिदिम रोचे सेगा लंबी नेशनल थिएटर हॉल कौबा अमा लैरमी मसिबु वारक मयादा साबा हॉल नि हाइदना वारक हॉल हाइनसु खंगनै हौजिक होदाम लैरक मचिन मंग लैरिबा असिगी चिंखै पांगबदा चांदम इबो चौबगी इंखोलदा लैरमबनी हॉल असिगी मथक्ता त्रिपाना कुपी मी चमारोम फंबा चनबा अयेकपा सिन अमदी अतै स्टेज की मपोन मचै सुना यावबा हॉल अमनी नेशनल थिएटर असे कायरबा मतुंगदा मॉडर्न थिएटर हाइदुना ममिंग थोंदुना चथै अदुदगी 1995 की मतमदा सोसाइटी थिएटर हाइना कौदुना अनौबा लीला कया मथंग मथंग सानबा हौरखी ख्रिस्तगी कुमजा 1995 दगी हौना तोंब्रा मसाना इबल लीला नेशनल थिएटर दा सानबा हौरै लीला सिंह असिगी ममिंग खरदंग लुपासना जज मसाबु जेलदा जज ना मसाबु जेलदा जोआरदगी करी इंडिया दा नंबर थाबा मनी ममो ऐगी नहाना लूदा मी चंगबा एक्टर मिस्टर डेमकियार असिना सिंगबा लीला सिंह असे मतम अदुदा ममिंग चतखिबा माइ पाकना सानाखिबा लीला सिंहनि लानगी ममांगदा पौराणिक इतिहास ट्रेडिशनल ओइबा लीला सिंहदगी खेनबा रियलिस्टिक ओइबा सामाजिक लीला कया तोंब्राना इरक्तुना मणिपुर की भाबोक्ता अनौबा लीला की महाव अमा येनबा हौरखी अहानबदा अरीबा लीला चुसिनख्रबा भाबोक्सिंगना तोंब्रागी अनौबा लीला सिंह असि येंगबदा मसिबु करी लीलानो हाइना असुमना ngakna थोकनरमी असुमना हाइनदना हाना अखोगी ट्रेडिशनल की लीला हैबदी मोयरांग पर्बा मतमदुदा सानरमीसे अदगी खोंजोम लान
ꯑꯁꯤꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯁꯥꯟꯅꯔꯝꯕꯗꯒꯤ ꯁꯃꯥꯖꯗ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯔꯞꯁꯟ ꯑꯗꯨꯒ ꯇꯧꯍꯩꯗꯕ ꯊꯕꯛꯁꯤꯡꯁꯦ ꯃꯁꯤ ꯄꯥꯟꯗꯨꯅ ꯏꯔꯛꯄꯁꯦ ꯖꯤ.ꯁꯤ. ꯇꯣꯡꯕ꯭ꯔꯥꯅ ꯏꯍꯥꯟ ꯍꯥꯟꯕ ꯂꯤꯂꯥꯗ ꯐꯥꯎꯈꯤꯕ ꯑꯃꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯔꯣꯏ. ꯁꯔꯀꯥꯔꯕꯨ ꯑꯉꯝ ꯑꯊꯧ ꯀꯌꯥꯕꯨ ꯅꯣꯛꯅꯗꯨꯅ ꯀꯔꯦꯝꯅꯗꯨꯅ ꯆꯩꯕ ꯂꯛꯅꯕꯗ ꯃꯤꯌꯥꯝꯅ ꯅꯨꯡꯁꯥ ꯊꯤꯕ ꯌꯥꯎꯅꯈꯤ. ꯁꯃꯥꯖꯒꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯑꯊꯤꯕ ꯀꯌꯥ ꯐꯣꯡꯅ ꯎꯠꯄ ꯆꯩꯔꯛꯄ ꯃꯇꯝꯗ ꯂꯤꯂꯥ ꯌꯥꯎꯕ ꯀꯨꯝꯂꯤꯕ ꯀꯥꯡꯕꯨ ꯐꯥꯎꯕ ꯃꯤꯄꯥꯏꯅꯕ ꯌꯥꯎꯅꯈꯤ. ꯈ꯭ꯔꯤꯁꯇꯒꯤ ꯀꯨꯝꯖꯥ 1950ꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯥꯒꯤ ꯂꯤꯂꯥ ꯃꯆꯥ ꯐꯣꯡꯂꯦ. ꯂꯤꯂꯥ ꯏꯕ ꯑꯃ ꯑꯣꯏꯅ ꯗ꯭ꯔꯥꯃꯥꯇꯤꯛ ꯂꯤꯇꯔꯦꯆꯔꯗ ꯈꯨꯗꯣꯜ ꯇꯧꯕ ꯍꯧꯔꯦ. ꯃꯥꯅ ꯀꯔꯦꯝꯅꯗꯨꯅ ꯂꯛꯅꯕꯗ ꯃꯤꯌꯥꯝꯅ ꯅꯨꯡꯁꯥ ꯊꯤꯕ ꯌꯥꯎꯈꯤ. ꯂꯤꯂꯥ ꯀꯨꯝꯃꯤꯕꯗꯨ ꯐꯥꯎꯕ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯤꯕ ꯐꯥꯎꯔꯤꯁꯦ ꯃꯇꯝꯗꯨ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛꯅꯤꯅ ꯅꯤꯡꯊꯧꯅ ꯌꯥꯗꯕ ꯊꯕꯛꯁꯨ ꯇꯧꯕ ꯌꯥꯔꯝꯗꯦ. ꯑꯗꯨꯒ ꯆꯩꯔꯥꯛ ꯐꯖꯅ ꯄꯤꯕ ꯑꯗꯨꯒꯨꯝꯕ ꯂꯩꯕꯥꯛ ꯑꯣꯏꯕ. ꯑꯗꯨꯅ ꯈꯨꯗꯝ ꯑꯃꯇꯪ ꯍꯥꯏꯖꯔꯕꯗ ꯀꯅꯥꯒꯨꯝꯕ ꯃꯤ ꯍꯥꯠꯄ ꯑꯃ ꯃꯤ ꯍꯥꯠꯂꯨꯔꯦ. ꯃꯥꯅ ꯂꯥꯜꯂꯝꯕ ꯌꯥꯏ, ꯃꯥꯅ ꯆꯨꯝꯃꯝꯕ ꯌꯥꯏ. ꯃꯤ ꯑꯃ ꯍꯥꯠꯂꯨꯔꯕꯗꯤ ꯃꯥꯁꯦ ꯈꯨꯗꯛꯇ ꯐꯥꯔꯁꯤ ꯇꯧꯕ, ꯍꯥꯏꯗꯤ ꯁꯪꯅꯤꯡꯕꯗ ꯄꯤꯕ ꯍꯥꯏ ꯑꯩꯈꯣꯏꯗꯤ ꯃꯇꯝꯗꯨꯗ ꯑꯗꯨꯃꯥꯏꯅ ꯆꯠꯅꯔꯝꯕ ꯃꯇꯝꯅꯤ. ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯃꯔꯝꯗꯒ ꯋꯥ ꯉꯥꯡꯕ ꯈꯣꯠꯄ ꯑꯗꯨꯕꯨ ꯇꯣꯡꯕ꯭ꯔꯥꯅ ꯌꯥꯝꯅ ꯏꯆꯪ ꯊꯧꯅ ꯃꯇꯝꯗꯨꯗ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩꯗꯒꯤ ꯍꯧꯅ ꯇꯧꯔꯛꯄ ꯀꯔꯞꯁꯟ ꯄꯨꯝꯅꯃꯛꯁꯦ ꯃꯍꯥꯛꯅ ꯃꯥꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖꯗ ꯅꯣꯛꯍꯜꯂꯒ ꯈꯪꯍꯟꯕ ꯑꯃꯈꯛ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯃꯒꯨꯟ ꯑꯃ ꯌꯥꯎꯔꯛꯄꯗꯣ ꯖꯤ.ꯁꯤ. ꯇꯣꯡꯕ꯭ꯔꯥꯒꯤ ꯑꯣꯏ. ꯁꯤ.ꯁꯤ. ꯁ꯭ꯀꯨꯜꯗ ꯑꯣꯖꯥ ꯑꯣꯏꯅ ꯈ꯭ꯔꯤꯁꯇꯒꯤ ꯀꯨꯝꯖꯥ 1953 ꯑꯥꯒꯁꯀꯤ ꯇꯥꯡ 2ꯗ ꯅꯨꯡꯗꯥꯡꯗ ꯇꯝꯕ ꯏꯝꯐꯥꯜ ꯀꯣꯂꯦꯖꯀꯤ ꯅꯨꯡꯗꯥꯡꯗ ꯍꯥꯏꯗꯤ ꯏꯝꯐꯥꯜ ꯀꯣꯂꯦꯖ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯅꯨꯡꯗꯥꯡꯗ ꯍꯥꯏꯗꯤ ꯅꯨꯃꯤꯗꯥꯡꯗ ꯊꯕꯛ ꯇꯧꯖꯕ ꯃꯤꯁꯤꯡꯁꯤꯁꯨ ꯇꯝꯕ ꯌꯥꯕ ꯑꯍꯥꯟꯕ ꯀꯣꯂꯦꯖ ꯑꯣꯏꯅ ꯍꯧꯔꯛꯈꯤꯕꯅꯤ. ꯂꯦꯛꯆꯔ ꯑꯣꯏꯅ ꯊꯕꯛ ꯇꯧꯕ ꯍꯧꯏ. ꯈ꯭ꯔꯤꯁꯇꯒꯤ ꯀꯨꯝꯖꯥ 1962ꯗ ꯆꯨꯔꯥꯆꯥꯟ ꯍꯥꯏ ꯁ꯭ꯀꯨꯜꯗꯒꯤ ꯑꯣꯖꯥ ꯑꯣꯏꯕ ꯇꯣꯛꯂꯒ ꯏꯝꯐꯥꯜ ꯀꯣꯂꯦꯖꯗ ꯃꯄꯨꯡ ꯐꯥꯅ ꯅꯨꯡꯊꯤꯜꯗ ꯇꯝꯕ ꯀꯣꯂꯦꯖ ꯑꯣꯜꯂꯕ ꯃꯇꯝꯗ ꯊꯕꯛ ꯇꯧꯕ ꯍꯧꯕꯗꯒꯤ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯚꯥꯏꯁ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯣꯏꯅ 1963ꯗ ꯊꯕꯛꯇꯒꯤ ꯄꯣꯊꯥꯈꯤ. ꯍꯣꯠꯅꯕ ꯌꯥꯝꯅ ꯇꯟꯗꯦ. ꯑꯣꯖꯥ ꯑꯣꯏꯔꯕ ꯃꯇꯨꯡꯗ ꯀꯥꯏꯅꯊꯪꯗ 1951ꯗ ꯒꯧꯍꯥꯇꯤ ꯕꯤꯁ꯭ꯋꯕꯤꯗ꯭ꯌꯥꯂꯣꯏꯗꯒꯤ B.A. ꯄꯔꯤꯈꯥ ꯄꯥꯁ ꯇꯧꯏ. ꯃꯥꯅ ꯉꯁꯥꯏ ꯄꯩꯁꯥꯒꯤ ꯑꯋꯥꯕ ꯂꯩꯗꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯈꯤꯕꯗꯣ ꯑꯗꯣ ꯑꯃꯨꯛ ꯒꯧꯍꯥꯇꯤ ꯕꯤꯁ꯭ꯋꯕꯤꯗ꯭ꯌꯥꯂꯣꯏꯗ B.A. ꯄꯔꯤꯈꯥ ꯄꯥꯁ ꯇꯧꯏ. 1959ꯗ B.T. ꯄꯥꯁ ꯇꯧꯏ. ꯀꯣꯂꯦꯖꯀꯤ ꯂꯦꯛꯆꯔ ꯑꯣꯏꯔꯕ ꯃꯇꯨꯡꯗ ꯈꯔ ꯍꯦꯟꯅ ꯄꯥꯛ ꯆꯥꯎꯅ ꯅꯩꯅꯕ ꯄꯥꯕ ꯍꯦꯜꯂꯛꯈꯤ. ꯇꯥꯡ 22 ꯊꯥ 12 1963ꯗ ꯊꯕꯛꯇꯒꯤ ꯄꯣꯊꯥꯕꯒꯤ ꯕꯤꯗꯥꯏ ꯁꯚꯥꯗ ꯍꯥꯏꯗꯤ ꯐꯤꯌꯥꯔꯋꯦꯜ ꯍꯥꯏꯅ ꯍꯧꯖꯤꯛ ꯈꯪꯅꯔꯕ ꯕꯤꯗꯥꯏ ꯁꯚꯥꯗ ꯑꯣꯖꯥ ꯇꯣꯡꯕ꯭ꯔꯥꯅ ꯍꯥꯏꯈꯤ. ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯊꯧꯗꯥꯝ ꯑꯣꯖꯥ ꯅꯤꯂꯃꯅꯤ ꯁꯤꯡꯍ ꯍꯥꯏꯕꯗꯒꯤ ꯑꯩꯍꯥꯛ ꯀꯣꯂꯦꯖꯁꯤꯗ ꯑꯣꯖꯥ ꯑꯣꯏꯅ ꯑꯣꯖꯥ ꯅꯤꯂꯃꯅꯤꯅ ꯍꯥꯏꯕꯗꯒꯤ ꯑꯩꯍꯥꯛ ꯀꯣꯂꯦꯖꯁꯤꯗ ꯑꯣꯖꯥ ꯑꯣꯏꯅ ꯅꯨꯡꯗꯥꯡ ꯊꯕꯛ ꯇꯧꯕ ꯍꯧꯈꯤꯕꯅꯤ. ꯇꯝꯂꯤꯕ ꯁꯥꯇ꯭ꯔꯁꯤꯡꯅ ꯑꯣꯐꯤꯁꯇ ꯊꯕꯛ ꯇꯧꯕ ꯑꯆꯧꯕ ꯁꯥꯇ꯭ꯔ ꯉꯥꯛꯇꯅꯤ. ꯋꯥꯍꯪ ꯌꯥꯝꯅ ꯍꯪꯉꯤ. ꯑꯍꯥꯟꯕꯗ ꯑꯩ ꯍꯩꯅꯔꯝꯗꯦ. ꯈꯪꯅꯕ ꯍꯣꯠꯅꯕꯗ ꯂꯥꯏꯔꯤꯛ ꯀꯌꯥ ꯄꯥꯕ ꯇꯥꯈꯤ. ꯀꯣꯂꯦꯖꯅ ꯑꯩꯕꯨ ꯃꯤ ꯑꯣꯏꯍꯟꯈꯤ. ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯄꯥꯍꯟꯈꯤ. ꯍꯩꯔꯕ ꯁꯕꯖꯦꯛ ꯀꯌꯥꯒꯤ ꯑꯣꯖꯥꯁꯤꯡꯗꯒꯤ ꯇꯝꯅꯕ ꯃꯆꯥꯛ ꯀꯌꯥ ꯐꯪꯈꯤ. ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯂꯤꯂꯥꯒꯤ ꯃꯆꯥꯛ ꯑꯣꯏꯈꯤ. ꯀꯣꯂꯦꯖꯅ ꯑꯩꯕꯨ ꯁꯦꯝꯕꯤꯔꯛꯈꯤꯕꯅꯤ. ꯑꯣꯖꯥ ꯑꯃ ꯑꯣꯏꯅ ꯃꯒꯨꯟ ꯌꯥꯝꯅ ꯂꯩꯕ ꯑꯐꯕ ꯑꯣꯖꯥ ꯑꯃꯅꯤ. ꯀ꯭ꯂꯥꯁꯇ ꯐꯥꯒꯤ ꯌꯥꯝ ꯇꯧꯒꯜꯂꯤ. ꯃꯥꯒꯤ ꯀ꯭ꯂꯥꯁ ꯌꯥꯎꯒꯗꯕꯒꯤ ꯁꯥꯇ꯭ꯔꯁꯤꯡꯅ ꯉꯥꯏꯗꯨꯅ ꯂꯩ. ꯃꯈꯣꯏꯒꯤ ꯀ꯭ꯂꯥꯁ ꯅꯠꯂꯤ ꯅꯠꯇꯦ ꯍꯥꯏꯕ ꯂꯩꯈꯤꯗꯦ. ꯑꯩ ꯏꯁꯥꯃꯛꯁꯨ ꯊꯦꯡꯅꯖꯍꯧꯋꯤ. ꯑꯩ ꯏꯁꯥꯃꯛꯁꯨ ꯆꯍꯤ 3 ꯏꯝꯐꯥꯜ ꯀꯣꯂꯦꯖꯇ ꯇꯝꯃꯒ B.A. ꯂꯣꯏꯁꯤꯟꯖꯔꯛꯄꯅꯤ. ꯑꯗꯨꯅ ꯑꯣꯖꯥ ꯇꯣꯡꯕ꯭ꯔꯥ ꯑꯗꯒꯤ ꯗꯥꯛꯇꯔ ꯅꯣꯡꯃꯥꯏꯊꯦꯝ ꯇꯣꯝꯕꯤ ꯑꯣꯖꯥ ꯑꯅꯤꯁꯦ ꯑꯗꯨꯝ ꯂꯣꯏꯅꯔꯒ ꯑꯩꯒꯤ ꯆꯍꯤ 3ꯒꯤ ꯁ꯭ꯇꯗꯤꯗꯨꯗ ꯃꯈꯣꯏꯅ ꯐꯖꯅ ꯑꯣꯖꯥ ꯑꯅꯤꯅ ꯒꯥꯏꯗ ꯇꯧꯕꯤꯔꯛꯏ. ꯃꯗꯨꯒꯤꯗꯃꯛ ꯂꯃꯟ ꯇꯣꯜꯂꯦ ꯍꯥꯏꯅ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯐꯣꯡꯗꯣꯛꯆꯅꯤꯡꯉꯤ. ꯃꯅꯤ ꯀꯧꯕ ꯒ꯭ꯔꯦꯗ 4 ꯑꯃꯗꯤ ꯇꯣꯡꯕ꯭ꯔꯥꯒꯤ ꯀ꯭ꯂꯥꯁ ꯆꯤꯊꯗꯅ ꯂꯦꯛꯆꯔ ꯇꯥꯏ. ꯁꯣꯁꯥꯏꯇꯤ ꯊꯤꯌꯦꯇꯔ ꯅꯠꯇꯅ ꯇꯣꯡꯕ꯭ꯔꯥꯒꯤ ꯂꯤꯂꯥꯕꯨ ꯃꯥꯏ ꯄꯥꯛꯅ ꯁꯥꯟꯅꯗꯨꯅ ꯃꯤꯌꯥꯝꯗ ꯇꯣꯡꯕ꯭ꯔꯥꯒꯤ ꯋꯥꯈꯜ ꯃꯤꯠꯌꯦꯡ ꯁ꯭ꯇꯥꯏꯜꯕꯨ ꯄꯥꯛ ꯁꯥꯟꯅ ꯁꯟꯗꯣꯛꯈꯤꯕꯗꯤ ꯔꯨꯝꯍꯣꯜ ꯊꯤꯌꯦꯇꯔꯅꯤ. ꯔꯨꯝꯍꯣꯜ ꯊꯤꯌꯦꯇꯔꯗ ꯑꯣꯖꯥꯒꯤ ꯂꯤꯂꯥ ꯀꯌꯥ ꯁꯥꯟꯅꯈꯤ. ꯃꯃꯤꯡ ꯈꯔ ꯄꯜꯂꯕꯗ ꯃꯃꯤꯡ ꯄꯟꯕ ꯌꯥꯕꯗꯤ ꯃꯤꯁꯇꯔ ꯗꯦꯝ ꯀꯦꯌꯔ, ꯇꯥꯡ 3
ꯊꯥ ꯑꯍꯨꯝ ꯂꯤꯁꯤꯡ ꯑꯃ ꯆꯃꯥꯄꯟ ꯌꯥꯡꯈꯩ ꯃꯔꯤꯗ ꯁꯥꯟꯅꯈꯤꯕ ꯏꯝꯐꯥꯜ ꯊꯣꯏꯕꯤ ꯆꯦꯞꯇꯔ ꯁꯤꯅ ꯂꯤꯁꯤꯡ ꯑꯃꯒ ꯆꯃꯥꯄꯟ ꯌꯥꯡꯈꯩ ꯃꯉꯥꯗ ꯏꯝꯐꯥꯜ ꯊꯣꯏꯕꯤꯁꯤ ꯁꯥꯟꯅꯩ ꯑꯁꯨꯝꯅ ꯂꯨꯗ ꯆꯪꯕ ꯃꯤ ꯑꯁꯤꯅ ꯂꯤꯁꯤꯡ ꯑꯃ ꯆꯃꯥꯄꯟ ꯌꯥꯡꯈꯩ ꯃꯉꯥ ꯁꯤꯗ ꯁꯥꯟꯅꯩ ꯖꯦꯜ ꯈꯥꯅꯥ ꯇꯥꯡ 13 ꯊꯥ ꯑꯍꯨꯝ ꯂꯤꯁꯤꯡ ꯑꯃ ꯆꯃꯥꯄꯟ ꯌꯥꯡꯈꯩ ꯇꯔꯨꯛ ꯃꯤꯁ ꯕꯣꯇꯜ ꯇꯥꯡ 4 ꯊꯥ 8 ꯂꯤꯁꯤꯡ ꯑꯃ ꯆꯃꯥꯄꯟ ꯌꯥꯡꯈꯩ ꯇꯔꯨꯛ ꯂꯩꯄꯥꯛ ꯍꯧꯕ ꯑꯟꯗꯂꯣꯟ ꯇꯥꯡ 12 ꯊꯥ 5 ꯂꯤꯁꯤꯡ ꯑꯃ ꯆꯃꯥꯄꯟ ꯍꯨꯝꯐꯨ ꯑꯅꯤ ꯊꯣꯛꯅ ꯆꯤꯡꯈꯥꯏꯔꯦ ꯊꯃꯣꯏ ꯇꯥꯡ 1 ꯊꯥ 10 ꯂꯤꯁꯤꯡ ꯑꯃ ꯆꯃꯥꯄꯟ ꯍꯨꯝꯐꯨ ꯀꯣꯟꯖꯦꯟ ꯀꯣꯛꯐꯥꯏ ꯇꯥꯡ 15 ꯊꯥ 3 ꯂꯤꯁꯤꯡ ꯑꯃ ꯆꯃꯥꯄꯟ ꯍꯨꯝꯐꯨ ꯃꯔꯤ ꯋꯥꯀꯠꯆꯦ ꯇꯥꯡ 13 ꯊꯥ 13 ꯂꯤꯁꯤꯡ ꯑꯃ ꯆꯃꯥꯄꯟ ꯍꯨꯝꯐꯨꯇꯔꯥꯅꯤꯊꯣꯏ ꯁꯅꯥ ꯃꯈꯩ ꯍꯨꯈ꯭ꯔꯦ ꯂꯩꯕꯥꯛꯇꯩ ꯂꯤꯁꯤꯡ ꯑꯃ ꯆꯃꯥꯄꯟ ꯃꯧꯗ꯭ꯔꯥꯃꯉꯥ ꯑꯁꯤꯅꯆꯤꯡꯕ ꯃꯩꯇ꯭ꯔꯝ ꯕꯤꯔ ꯑꯦꯁ ꯅꯕꯀꯥꯟꯇ ꯑꯦꯜ ꯅꯦꯇ꯭ꯔꯖꯤꯠ CH ꯒꯣꯄꯥꯜꯅꯆꯤꯡꯕ ꯑꯁꯦ ꯇꯣꯡꯕ꯭ꯔꯥꯒꯤ ꯃꯃꯤꯡ ꯆꯠꯂꯕ ꯗꯥꯏꯔꯦꯛꯇꯔꯁꯤꯡꯅꯤ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯂꯩꯄꯥꯛ ꯍꯧꯕ ꯑꯟꯗꯂꯣꯟ ꯑꯁꯦ ꯁꯔꯀꯥꯔꯅ ꯁꯥꯟꯅꯕ ꯊꯤꯡꯈꯤ ꯂꯩꯄꯥꯛ ꯏꯔꯥꯡ ꯍꯧꯍꯟꯈꯤꯕ ꯋꯥꯊꯣꯛ ꯑꯣꯏꯈꯤꯕ ꯂꯤꯂꯥ ꯑꯃꯅꯤ ꯃꯅꯤꯄꯨꯔꯗ ꯃꯄꯨꯡ ꯐꯥꯔꯕ ꯔꯥꯖ꯭ꯌ ꯇꯥꯟꯅꯕ ꯁꯣꯁꯤꯌꯦꯂꯤꯁꯠ ꯄꯥꯔꯇꯤꯒꯤ ꯑꯟꯗꯂꯣꯟꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯂꯤꯂꯥ ꯑꯁꯦ ꯑꯍꯥꯟꯕ ꯁꯣ ꯑꯅꯤꯔꯛ ꯎꯠꯄꯗ ꯍꯥꯎꯁꯐꯨꯜ ꯑꯣꯏꯈꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯇꯣꯡꯕ꯭ꯔꯥꯅ ꯍꯥꯏ JC ꯇꯣꯡꯕ꯭ꯔꯥꯅ ꯍꯥꯏ ꯑꯁꯨꯝꯅ ꯃꯃꯥꯡꯒꯤ ꯅꯨꯃꯤꯠꯇ ꯑꯩꯕꯨ ꯊꯅꯥꯅ ꯋꯥꯔꯤꯗꯨ ꯁꯤꯟ ꯕꯥꯏ ꯁꯤꯟ ꯏꯔꯒ ꯅꯨꯃꯤꯠ ꯌꯨꯡꯕ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯣꯔꯛꯅꯕ ꯍꯨꯀꯨꯝ ꯄꯤꯔꯛꯏ ꯑꯩꯗꯤ ꯒꯣꯔꯃꯦꯟꯅ ꯃꯉꯣꯟꯗ ꯊꯥꯔꯛꯄ ꯑꯩ ꯆꯠꯂꯨꯏ ꯊꯑꯣꯏꯅ ꯇ꯭ꯔꯥꯟꯁꯂꯦꯁꯟ ꯅꯨꯡꯉꯥꯏꯇꯅꯕ ꯂꯤꯂꯥꯒꯤ ꯗꯥꯏꯂꯣꯛꯇꯨ ꯈꯔ ꯁꯦꯝꯗꯣꯛ ꯁꯥꯖꯤꯟ ꯇꯧꯔꯒ ꯃꯇꯝꯗꯨꯒꯤ ꯊꯅꯥ ꯃꯀꯣꯛ ꯑꯦꯜ ꯒꯣꯄꯥꯜ SPꯒ ꯋꯥꯔꯤ ꯈꯔ ꯁꯥꯔꯨꯏ ꯅꯨꯄꯥ 6ꯄꯨ ꯇ꯭ꯔꯥꯟꯁꯂꯦꯁꯟ ꯇꯧꯍꯟꯈꯤ ꯐꯥꯕ ꯌꯥꯕ ꯃꯔꯥꯜ ꯊꯤꯕ ꯈꯪꯗ꯭ꯔꯕ ꯃꯥꯜꯂꯦ ꯂꯤꯂꯥꯗꯨ ꯊꯤꯡꯈꯤꯗ꯭ꯔꯦ ꯂꯤꯂꯥꯗꯨ ꯁꯥꯟꯅꯕꯁꯦ CRP ꯁꯦꯁꯟ 194 ꯔꯨꯝ ꯍꯣꯜꯗ ꯆꯂꯥꯏꯈꯤ ꯃꯊꯪꯗ ꯁꯣ ꯑꯅꯤꯒꯤ ꯇꯤꯀꯦꯠ ꯌꯣꯜꯂꯕ ꯅꯨꯃꯤꯠꯇ ꯑꯍꯥꯟꯕ ꯅꯨꯃꯤꯠꯇꯗꯤ ꯁꯣ ꯑꯅꯤꯔꯛ ꯁꯥꯟꯅꯍꯧꯏ ꯇꯣꯡꯕ꯭ꯔꯥꯅ ꯃꯅꯤꯄꯨꯔꯒꯤ ꯊꯤꯌꯦꯇꯔ ꯑꯃꯁꯨꯡ ꯅꯥꯇ꯭‍ය ꯁꯥꯍꯤꯇ꯭ꯌꯗ ꯇꯧꯔꯤꯕ ꯗꯥꯟ ꯂꯩꯕꯥꯛꯅ ꯃꯁꯛ ꯈꯪꯕ ꯑꯃꯁꯨꯡ ꯏꯀꯥꯏ ꯈꯨꯝꯅꯕ ꯍꯧꯔꯛꯂꯦ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠꯅ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ JC ꯇꯣꯡꯕ꯭ꯔꯥꯗ ꯈ꯭ꯔꯤꯁꯇꯒꯤ ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯃ ꯆꯃꯥꯄꯟ ꯍꯨꯝꯐꯨꯃꯥꯊꯣꯏꯗ ꯖꯥꯃꯤꯅꯤ ꯁꯨꯟꯗꯔ ꯒꯨꯍꯥ ꯒꯣꯜ ꯃꯦꯗꯜ ꯄꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯈꯤ ꯃꯁꯤꯅ ꯇꯣꯡꯕ꯭ꯔꯥꯒꯤ ꯄꯨꯟꯁꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯐꯪꯕ ꯁꯥꯍꯤꯇ꯭ꯌꯒꯤ ꯃꯅꯥꯅꯤ ꯃꯦꯗꯜ ꯑꯗꯨ ꯄꯤꯕꯗ ꯁꯥꯏꯇꯦꯁꯟ ꯑꯃꯁꯨ ꯌꯥꯎꯔꯤ శ్రీ ꯇꯣꯡꯕꯝ ꯒꯤꯔꯤꯆꯟꯗ꯭ꯔꯒꯤ ꯅꯥꯇꯛ ꯑꯪꯀ ꯑꯃꯒꯤ ꯂꯤꯂꯥ ꯁꯩꯔꯦꯡꯁꯤꯡ ꯑꯁꯤꯗ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔ ꯁꯃꯥꯖꯒꯤ ꯑꯁꯣꯏꯕ ꯑꯋꯥꯕ ꯑꯔꯥꯟꯕ ꯀꯌꯥꯒꯤ ꯃꯁꯛꯄꯨ ꯁꯥꯎꯍꯟꯗꯅ ꯀꯔꯦꯝꯅꯕ ꯃꯁꯛꯇ ꯁꯃꯥꯖ ꯁꯪꯁꯀꯥꯔꯒꯤ ꯃꯑꯣꯡ ꯑꯣꯏꯅ ꯃꯔꯤꯛ ꯆꯨꯝꯅ ꯄꯨꯊꯣꯛꯄ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌꯗ ꯍꯥꯏꯁꯔꯁ ꯍꯥꯏꯗꯤ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯄꯣꯛꯄ ꯃꯤꯑꯣꯏꯕꯒꯤ ꯊꯃꯣꯏꯗ ꯍꯦꯛ ꯇꯥꯕꯗ ꯅꯣꯛꯅꯤꯡꯕ ꯃꯁꯛꯇꯪ ꯎꯕꯗ ꯅꯣꯛꯅꯤꯡꯕ ꯃꯁꯤ ꯍꯥꯏꯁꯔꯁ ꯍꯥꯏꯅ ꯀꯧꯏ ꯑꯅꯧꯕ ꯏꯍꯧ ꯑꯃ ꯄꯨꯁꯤꯜꯂꯛꯄꯗ ꯃꯍꯥꯛꯀꯤ ꯅꯥꯇꯛꯁꯤꯡ ꯑꯅꯧꯕ ꯑꯕꯁꯊꯥ ꯁꯦꯝꯕꯗ ꯎꯠꯂꯤꯕ ꯀꯜꯄꯅꯥ ꯁꯛꯇꯤꯒꯤ ꯃꯅꯤꯄꯨꯔ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯖꯥꯃꯤꯅꯤ ꯁꯨꯟꯗꯔ ꯒꯨꯍꯥ ꯒꯣꯜ ꯃꯦꯗꯜ ꯑꯁꯤ ꯄꯤꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯥꯛꯂꯦ ꯃꯅꯥ ꯃꯊꯨꯝ ꯎꯄꯥꯙꯤ ꯀꯌꯥ ꯃꯊꯪ ꯄꯕ꯭ꯂꯤꯁꯤꯇꯤ ꯗꯤꯄꯥꯔꯠꯃꯦꯟꯅ ꯁꯤꯟꯕ ꯑꯣꯜ ꯃꯅꯤꯄꯨꯔ ꯗ꯭ꯔꯃꯥ ꯐꯦꯁꯇꯤꯚꯦꯜꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯑꯊꯣꯏꯕ ꯗꯥꯏꯔꯦꯛꯇꯔꯒꯤ ꯃꯅꯥ ꯂꯤꯁꯤꯡ ꯑꯃ ꯆꯃꯥꯄꯟ ꯍꯨꯝꯐꯨꯇꯔꯨꯛ ꯑꯂꯥꯍꯥꯕꯥꯗꯀꯤ ꯂꯤꯂꯥ ꯃꯆꯥ ꯇꯥꯟꯅꯕꯗ ꯔꯥꯖꯀꯨꯃꯥꯔ ꯁꯣꯂꯤꯕꯤꯅ 5ꯁꯨꯕ ꯄꯣꯖꯤꯁꯟ ꯐꯪꯈꯤ ꯑꯁꯤꯅ ꯂꯤꯁꯤꯡ ꯑꯃ ꯆꯃꯥꯄꯟ ꯍꯨꯝꯐꯨꯇꯔꯥꯃꯥꯊꯣꯏꯗ ꯗꯤ ꯀꯜꯆꯔꯦꯜ ꯐꯣꯔꯝꯅ ꯁꯤꯟꯕ ꯂꯤꯂꯥ ꯃꯆꯥ ꯇꯥꯟꯅꯕꯗ ꯍꯤꯡꯕ ꯇꯥꯏ ꯀꯔꯤꯒꯨꯝꯕ ꯄꯥꯝꯕꯩ ꯑꯃꯅ ꯕꯦꯁ ꯁ꯭ꯀ꯭ꯔꯤꯞꯀꯤ ꯑꯍꯥꯟꯕ ꯃꯅꯥ ꯐꯪꯈꯤ ꯀꯜꯆꯔꯦꯜ ꯐꯣꯔꯝꯒꯤ ꯂꯤꯂꯥ ꯇꯥꯟꯅꯕꯗ ꯇꯥꯖ ꯃꯍꯜꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯁ꯭ꯀ꯭ꯔꯤꯞ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯄ꯭ꯔꯗꯛꯁꯟꯒꯤ ꯃꯅꯥ ꯐꯪꯉꯤ ꯃꯁꯤ ꯂꯤꯁꯤꯡ ꯑꯃ ꯆꯃꯥꯄꯟ ꯍꯨꯝꯐꯨꯇꯔꯥꯅꯤꯊꯣꯏꯗ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯂꯥ ꯑꯦꯀꯥꯗꯃꯤꯅ ꯁꯤꯟꯕ ꯗ꯭ꯔꯃꯥ ꯐꯦꯁꯇꯤꯚꯦꯜꯗ ꯃꯅꯤ ꯊꯤꯕ ꯂꯤꯂꯥꯗ ꯕꯦꯁ ꯄ꯭ꯔꯗꯛꯁꯟ ꯕꯦꯁ ꯁ꯭ꯀ꯭ꯔꯤꯞ ꯑꯃꯁꯨꯡ ꯕꯦꯁ ꯗꯥꯏꯔꯦꯛꯇꯔꯅꯆꯤꯡꯕꯒꯤ ꯃꯅꯥ ꯐꯪꯈꯤ ꯑꯁꯤꯁꯨ ꯂꯤꯁꯤꯡ ꯑꯃ ꯆꯃꯥꯄꯟ ꯍꯨꯝꯐꯨꯇꯔꯥꯅꯤꯊꯣꯏ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯂꯥ ꯑꯦꯀꯥꯗꯃꯤꯒꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯃꯅꯥꯅ ꯀꯦꯀꯨ ꯂꯣꯠꯄꯤꯗ ꯐꯪꯈꯤ ꯂꯤꯁꯤꯡ ꯑꯃ ꯆꯃꯥꯄꯟ ꯍꯨꯝꯐꯨꯇꯔꯥꯅꯤꯊꯣꯏꯗ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭य ꯄꯔꯤꯁꯠꯀꯤ ꯁꯥꯍꯤꯇ꯭य ꯔत्न ꯎꯄꯥꯙꯤ ꯂꯤꯁꯤꯡ ꯑꯃ ꯆꯃꯥꯄꯟ ꯍꯨꯝꯐꯨꯇꯔꯥꯍꯨꯝꯗꯣꯏ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯄꯗꯃ ꯁ꯭ꯔꯤ
उपाधि पीखी 1875 मागी ngabong khawda Bharat ki Sahitya Akademi gi mana piki 1894 Bharat pumbagi AIR gi nokning lila tanabada Manipur gi oina best playwright mana lupa 10,000 phangki 1850 Maitram Bira Award lupa 5,000 phangki 1858 Manipur Biswavidyaloida di lit phangki 1892 asina chingba aroiba saruk ase leipak na ikai khumnaduna mana mathum kaya na leiteng laba mai pak laba punsi mo oiki Tongbra gi sibagi wakhal Tongbra na siramdai da aroiba punsi gi matamda leibak sida thogliba hingsa hana sunaba kangluk machen nungsinaraktaba naharo lalhogi irang leibak sasonda sathina lekha tarakliba Samaji Pibam Singer Sida Satina Ningba Kaiki. Tamoy Sok na nungai kide. Sigadaba Sahiyama Waling ay Krisaki Kumjali Singama Sama Pan Mudramanga Megitang Marida Pangtokiba Manipur Sahitya Parisaki Diamond Jubilee Tongbragi Mapamda Todopa Sanman Piduna Ikai Kunabagi Sabahaduda Tongbran Haiki Asumna. Ahalo Rabanina Ehang Hana Satpatabani Wang Mada. Sangsargi wang maromda khong nang ma thangduna leirabani hayeng aina wang ma da chatpa matamda tamugadaba pawa sibu karino yamna sab thiba phagi yamani mana haira ibado kappa masung nokpa ni makpullaba halloiraglaba chahi yamsillaglaba matamda Tongbrana sibagi maramda khanba horei siba sukiba nate pokpa masung sibagi manungda artha thirakpani Yamna manung hunjinna sibagi fajaraba wakhal phongba wareng sing magi siramdagi matam sida irami Sahitya February 1893 magi mathang chatharakpa punsi wari hanu khalakpada iri Sahi marfu surabada basantam panchamni gi ayungni nungsel yengdaba kuire isak udawba tanjaduna ngasidi khujin kakpa koi phanba samkap pa ising asabana seng na irujaba tai naha khara oi khanaba tanthaba toknaba asiba saningba asamayon khujinba madupange ada tawge warep thausadaba hanu khalakpagi laithungni amamba lebak tu da tin khrabada maru mapak singdu thabal chongnamgadro peskari kapna holi sakpa tinaramgadro kana amata pau pirake haide ne Thawai sibu maina chakte haibadu thaja khidro Nainang sidang sastrani nainang daha pabek Thawai sigi mit palamgadra khangningba khangdaba yamkhre Sibagi nungaidawa maram amadi khanglamdaba kaya khangdoba sini hanjin tallaba thaba kaya tawba ahingbada piriba sapni To be born, to be rooted in guilt. Poglabadi maralaire. Haujik hinglingeda kari thabak tahoba. Heyeng mapoktana kari kana rugani. Man become older before he become wiser. Aduna singatnaba hotnaba taibang migi kanaba oiridra. Heyeng mapoki kulai maral su oiba yaramgadra. Men must endure their going hence even as they are coming hither. Ripeness is all come of Shakespeare dagi lokthorokpani. Punsi gi khwai dagi maru oibadi munthatlaga loire hegat singatpa culture tawba khangba ngamba atmagi shakti hengatnaba nungsiba heiba Rabindranath Thakurna asumna hairami chatkhi gadawa numita wa sidadi hairamaga chatkige uraba phanglakkhibik mapa laitaba ngangni mangali samudra mayaida chama gi khujing saliba thambal chama gi khujing da saliba thambal thawami chaksing amasung khoi sing thakpa phangliba se aigi iraibak pharabani sigadaba tha mari mamangda aroiba oina iramba magi warengda Sahitya Megi 1893 Sahi marfu helakpasida khara pukning
ꯇꯌꯥꯡꯉꯤ ꯈꯪꯅꯕ ꯌꯨꯝ ꯍꯥꯟꯅꯒꯤꯗꯨ ꯍꯟꯗꯧꯔꯤꯕꯅꯤ ꯈꯜꯂꯨꯕꯗ ꯆꯨꯔꯨꯞ ꯌꯥꯝꯅ ꯊꯛꯄ ꯃꯤꯅ ꯆꯤꯡꯂꯒ ꯇꯦꯟꯁꯤꯜꯂꯛꯄꯗꯣ ꯍꯨꯟꯗꯣꯛꯐꯝ ꯌꯦꯡꯕꯗꯧꯅ ꯅꯨꯡꯉꯥꯏꯇꯦ ꯃꯍꯥꯚꯥꯔꯠꯇ ꯀꯔꯅꯅ ꯆꯦꯛꯁꯤꯜꯂꯛꯄ ꯂꯥꯟ ꯂꯨꯁꯤꯜꯂꯛꯄ ꯃꯇꯥꯡꯗ ꯕꯨꯙꯤ ꯃꯥꯡꯁꯤꯜꯂꯛꯄ ꯃꯟꯇ꯭ꯔ ꯀꯥꯎꯁꯤꯜꯂꯛꯄ ꯇꯦꯟ ꯂꯥꯟꯅ ꯁꯠꯂꯛꯄ ꯗꯣꯂꯥꯏ ꯆꯀꯥ ꯄꯨꯊꯈꯤꯕ ꯋꯥꯔꯤꯗꯣ ꯎꯄꯟꯌꯥꯁꯇ ꯄꯨꯔꯥꯟꯗ ꯇꯥꯕ ꯅꯨꯡꯉꯥꯏꯅꯕ ꯄꯪꯏꯗ ꯏꯁꯟꯕ ꯑꯣꯏꯔꯝꯕꯣꯏ ꯅꯤꯡꯂꯝꯃꯤ ꯇꯁꯦꯡꯅ ꯆꯍꯤ ꯌꯥꯝꯂꯛꯂꯕ ꯑꯍꯜ ꯑꯣꯏꯔꯛꯂꯕ ꯃꯇꯝꯗ ꯊꯣꯛꯂꯕ ꯉꯥꯛꯇꯅꯤ ꯑꯍꯜ ꯑꯣꯏꯔꯕꯗꯤ ꯑꯇꯟꯕꯒ ꯁꯤꯡꯅꯕꯅꯤ ꯄꯨꯝꯇꯟ ꯇꯜꯂꯕ ꯁꯤꯕꯅꯤ ꯑꯁꯨꯝꯅ ꯑꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯃꯥꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯆꯦꯞꯇꯔꯒꯤ ꯃꯇꯥꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯦ ꯃꯊꯪꯗ ꯃꯤ ꯑꯃ ꯑꯣꯏꯅ ꯍꯥꯏꯕꯅ ꯃꯈꯥ ꯆꯠꯊꯕ ꯆꯦꯞꯇꯔ ꯑꯣꯏꯔꯤ